ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯁꯤ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ 10+2ꯒꯤꯀꯣ 12ꯀꯤ ꯃꯥꯒꯤ ꯄꯔꯃꯤꯅꯦꯟ ꯀꯃꯤꯁꯟ ꯑꯁꯤꯗꯤ ꯄꯔꯃꯤꯅꯦꯟ ꯖꯣꯕꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝ ꯑꯃ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯟꯗꯤꯁꯟ ꯈꯔ ꯄꯤꯌꯦꯕꯀꯣ ꯁꯤꯗꯤ ꯑꯗꯨꯀꯥꯟꯗ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯐꯣꯝ ꯊꯥꯖꯤꯟꯕ ꯌꯥꯅꯤ ꯑꯗꯨꯀꯥꯟꯗ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏꯅ ꯀꯧꯏꯁꯦ ꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯆꯍꯤꯅ ꯑꯦꯖꯅ 2000 ꯖꯨꯂꯥꯏ ꯗꯦꯠ 2ꯗꯒꯤꯅ ꯖꯅꯋꯥꯔꯤ 2003 ꯐꯥꯎꯒꯤ ꯗꯦꯠ 1 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯑꯣꯏꯗꯕ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ 10+2 ꯂꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ PCMꯗ 70% ꯑꯣꯏꯒꯗꯕ ꯑꯗꯨ ꯏꯪꯂꯤꯁꯇ ꯀ꯭ꯂꯥꯁ 10ꯒ 12ꯀꯗ ꯀꯩꯅꯣ ꯐꯪꯕ 50% ꯌꯧꯕ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯔꯝꯕ ꯃꯤꯅ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯒꯦ ꯁꯤ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯃꯔꯨ ꯑꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯃꯤꯁꯦ ꯀꯦꯟꯗꯤꯗꯦꯠ ꯍꯨ ꯍꯦꯞ ꯑꯦꯄꯤꯌꯔ ꯐꯣꯔ GMAN 2019 ꯐꯣꯔ BA or BA Tech BA ꯅꯠꯇ꯭ꯔꯒ BA Techꯁꯦ ꯃꯣꯏ ꯑꯦꯄꯤꯌꯔ ꯇꯧꯕ ꯀꯥꯡꯕꯨ ꯈꯛꯇꯅꯦꯕ Gꯗ ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯏ ꯍꯥꯏꯁꯦ ꯍꯨ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯍꯥꯏꯁꯦ ꯁꯤꯅ ꯌꯥꯝ ꯂꯨꯏꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯌꯥꯗꯦ ꯑꯦꯂꯤꯖꯤꯕꯜ ꯑꯣꯏꯗꯦꯕꯀோ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯈꯜꯂꯒ ꯊꯥꯒꯠꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗꯨꯔꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯔꯤꯇꯟ ꯇꯦꯁꯀ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ GMAN ꯑꯦꯛꯖꯥꯝ ꯌꯥꯎꯈꯤꯕꯗꯨꯗꯣ ꯍꯥꯏꯗꯣꯔꯛꯄꯗ ꯃꯥꯒꯤ ꯃꯥꯔꯛ ꯐꯪꯉꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯂꯦꯛꯁꯟ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣ ꯀꯧꯗꯣꯏꯅꯦꯕ SSBꯗ ꯏꯟꯇꯔꯚꯤꯌꯨꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯦꯂꯦꯛꯁꯟ ꯇꯧꯋꯦ ꯑꯗꯣ ꯐꯣꯝ ꯊꯥꯕꯒꯤ ꯃꯇꯝꯁꯤ ꯃꯌꯥꯝ ꯃꯦꯒꯤ ꯇꯥꯡ 31ꯗꯒꯤꯅ 31 ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯊꯥꯍꯧꯗꯣꯏꯁꯦ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 13 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯒꯗꯕ ꯈꯔ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨꯅꯀꯣ ꯑꯗꯨꯒ ꯔꯥꯏꯇꯟ ꯇꯦꯁ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗꯒꯤ ꯍꯥꯎ ꯇꯨ ꯑꯦꯄ꯭ꯂꯥꯏ ꯀꯥꯏꯁꯤꯗꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯐꯣꯝ ꯊꯥꯖꯤꯟꯕ ꯌꯥꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯂꯤꯖꯤꯕꯜ ꯀꯣ ꯃꯅꯨꯡꯁꯤꯗ ꯂꯩꯔꯒꯗꯤ ꯐꯣꯝꯁꯤ ꯊꯥꯖꯤꯟꯕꯤꯌꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯨ ꯃꯌꯥꯝ ꯀꯣ GMAN ꯑꯦꯄꯤꯌꯔ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯒ 12 ꯄꯥꯁ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯏꯒꯗꯕ ꯀꯣ 12 ꯄꯥꯁꯇ PCMꯗ 70% ꯂꯥꯛꯄ ꯑꯣꯏꯒꯗꯕ ꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ ꯐꯣꯔ ꯅꯥꯎ